Lakadawriba numit humni marini asida Manipur ki tongan ba Mafam Ayambada Akhak-Arao Loinana Akanba Nong chuba yabagi Fibam da Leibana maram oiraga Indian Meteorological Department na Manipur Red Alert Laothokkhre. Loinana lakadawriba pung kungamari asida Chandel, Churchanpur, Ukhrul, Tamenglong Amadi, Senapati District ising ichaw mayang nabigay khairi. Ngasidagi June 2 fauba Akanba Nong chuba tanatana pung da kilometer kuntradagi nifu fauba yang nanungsit sitpayay. Adubu June Mari dadi sadasagi oina nong chubagi warning amata laite hairi. Ising ichaw na maram mari lainana. Miyam na maram laitana chathok chasin tawduna traffic jam thokhandana ba madi emergency service singda apan bapidana basu mari laina bus singna khanghalakpaga loinana karigumba emergency lairabadi Water Resource Department flood control number 038524515550 amuka hanna 038524515550 da pau faubirak na bakhang halakli.